Numit humnigi manungda Manipur da anau bulengak ama semdrabadi lamdam masigi mama oibisingi Akanba Ehou Lakani haina Apunba Manipuri Emasing maikaidagi BJP Manipur Pradesh ki President Devi da memorandum pisinbaga loinana Jackson wa thamkre hiramasiga mari leinana ngasi Apunba Manipuri Emasing miteng makada Singjamai Hau ground da miyamgi oiba convention ama pangthoklaba matung thoklibeira ngasiga mari leinana Point Nipan ki warep lauduna memorandum ama Manipur ke Governor Ajay Kumar Bhala amadi BJP Manipur Pradesh ke President Devi da pisin ki nityarpa chuthekta leiba BJP ki office ta laktuna memorandum pisaluraba matung Apunba Manipur ki Emasing mihut thongam inauchana phongdokhibada Manipur da hojik PR thamliba si lauthoknaba numit humni gi manungda lengak semgadabani karigumba hairiba matam asi fawbada lengak semdrabadi Emasing na kupna khanaraba matungda Akanba khongjangna chingba changsinaba warep laugani BJP Manipur Pradesh ke President Devi gi maikaidagi Manipur da lengak ama semnanaba party na kanna honari athuba matamda semlaklakani lairiba BJP gi MLA singi manungda karigumba chayatnabagi wafam amata leite haiba wafam thamlaki haina mahakna phongdokhi amaromda Rajbhavan da chatuna memorandum pisinaba hotnabada governor leiramdabadagi governor gi secretary ta Pishin ki hairi. Malay bagi wara apa matam sila kay dogsigen ako ito punsan naraga. Adadi madam kanwada president sarda sida madam da ako memorandum amta di pisala siya ako lakani madam na hayrak pada. Ako na atuba matam da mapi mapa laytriba. Ako gi sarkar laytriba siya ma atuba matam da layhan biyu ako na hayba matam da madam na governor da sumoy yam taksali. Matung da sumung taksan gini aduna moiso athubada mapi mapa leiba Manipura ma ingtapa Manipura mo koina ba honagani haibadi takpire moina haire isiboba akoi emta khaidok laite ande ka khanaba chaina ba leitabai mong da ngang eba moi punsala pulap lairi athuba matam da semna nabagi na hai koi site gi di athuba da sembira o athuba da numi humni akoi numi humni thazarame